ASHA Worker Shingi tolop hengat-hanbaga loinana regular post oihallu haiba demanda tha asigi tarani-pandagi thabak leppagi Khongjang Changshillakkhiba ado mari leinaba Minister na thajaba pirakpadagi Matam Kharagi Oina Handorakle haina All Manipur ASHA Worker Trade Union gi Secretary Paonam Asharani na phongdorakli Manipur Press Club ki Kobru Hoda Pangthokpa Paugi mifam amada wafam ase phongdokladuna mahakna hai tha asigi tarani-thoida mifam ama pangthoktuna thabak leppagi Khongjang ase lauthokkhibane adumoinamak ngasi mari leinaba Minister ga unaduna wari sanaraba matungda demand sing ase thabakta onthoklagani haibagi thajaba pirakpadagi Khongjang handoknaba warep ase laukhibane adubu mari leinaba Minister na pirakliba thajaba ase thabakta onthoraktrabadi makataba Khongjang Changsingani haina su mahana makataki अखोना पांथोक जरिबा प्रेस मीट असidi अखोना हानुदगी तांग तरागनि थोइदा प्रेस मीट अमा थोकजरे हाइरागा तांग 35 दगी अखोना तारिबा डिमांड अखोना तोरन पालिसी तरा मंगा पिबियु अमादि अखोइदि ओनेरा कमिटी अमा ओइना अखोइदि लिबुरा ताहनु हाइबा पांदम असि अनि असि अखोना तांजबनि अदुबु ngasi अखोइदि मिनिस्टर नजी हाइदना पाव अमा पिबिरपदगी अखोइ आशा वर्कर कमिटी सिं ससरगा नजबा मतमदा असि अखोइ पांदम असि अखोइ वाखना जरगे अखोइना तालिबा डिमांड असि अदुबु अखोइ सिगी पोसिगी तबक्ता अखोइ मनुदा अखोइ यानबा खरा पुरपना मरप लगा अखोइना तांखाइ पांदगी पांथोकनी हाइना तौरंबा अखोइ जेनरल स्ट्राइक अदो मतम खरगी लं अखोइ लेथोक जरे हाइबा पांदम असि